Haukiba Mars Nipanda Thawal Sarangpatagi Army gi JCO ama kidnap tawkiba thawdoka KCP Taiwanganba group ka karigumba hiram amatada mari leinade haina lofasigi chairman Taiwanganba ngarang Vishnupur district gi mafam amada paumi singda phongdokre magna hai hingsaba meitei koba FV account amadagi kidnap tawkiba adu KCP Taiwanganba group na oiram male haiba post ama thagalakiba adu group asigi oina mi faraga ransom tanba yade habigi athingba lei hingsaba meitei haba fake account asina group asibu miyamna lana uhanba yaba maungda karigumba makal amatagi evidence yaudana group ki ming season narakpa asi khwaidagi angakpa amani haki haukiba chaigi May 3 dagi haukiba khutlai yauba lan asida group asina front line ta leiduna kuki zo narco terrorist singa mayuk naduna iramdam ifuruf ngangnaba honabada achoba thodang loduna laklibasi khangdaba khubida lan toba social media warrior amana asumna phongdoklakpa asi hariba miyoi asi kuki zo narco terrorist singi michangda lebliba central force karagi makhong kolaga thawai hingnaba honaba misak soiden oiramgani hairi Magna High Luf asigi Special Intelligence Team amana kupna thigatpada hingchaba meitei hariba misak asi chin meitei Kathefau FB page su confirm tawkraba hana yawol of amada yorambadagi yawol lanmigi chana pathap ngakpa ngamdabadagi tanthokraba misak amani haiba khangbangam le haike Taiwangan bana hai haukiba Mars mapanda form kiba Central Committee gi mifamna group asigi nauna thauburoi oigadaba singkhale makoi adudi chairman oina Taiwangan ba vice chairman malemngan ba meidei General Secretary Lemba Khuman Chief of Army na nupa alias kathokpa asina chingbani Date 9 2024 9 AM da Hamkiba Central Committee gi mifam amana koi makhagi miyoi singsi emam matha pathok charake group asigi thoburoi singoina Taiwangan ba chairman Malemngan ba maitai vice chairman Lemba Khuman general secretary nupa Elias Kathokpa chief of army Khongsai ngamba deputy chief of army Loikhomba maitai secretary organization Koireng maitai Secretary Finance, Tomthenganba Assistant Finance Secretary, Punsiba Maitai Information and Public Relation Officer, Khonglang Thaba Maitai Assistant Information and Public Relation Officer, Mangal Elias Luang Operation Commander, Koi Operation Zigi Mamingna Operation on Eradication of Public Enemies, Thauna District Commander Kaksing, Singthang District Commander Vishnupur. Telhaiba Elias Pari, District Commander Imphal West, Loijing District Commander Imphal East, Maira BSM. Hariba miyoi sing asi ekoi mapung oiba thau pugadaba misak miyoi sing aduni thauburoi sing asigi kwek khudaktagi chanaba hawragani loinana working committee steering committee su leire koidi maka tarak bada media gi sil inauk singa phaminabagi khudong chaba si logjaraga wafam taga sengok chawge odi haukiba date 8 2024 Thawal Sarangpatagi Army JCO ma kidnap tawkibagi matangda hingsaba maitai koba FB account amadagi kidnap tawkiba du KCP Taiwangan ba group na oira male haiba post ama thagalaki masida group asigi site tagi haining libadi hariba JCO phabagi matang asi KCP Taiwangan ba group asiga karigumba hiram amatada mari leinade group asigi oina mi pharaga ransom tanba Yade haina athingba hanadagi adumuk lei adu khwaidagi ngakliba wafamdi hingsaba maitai haiba fake account asina group asibu miyamna lana uhanba yaba mawngda karigumba makhal amatagi proof evidence yaudana group ki ming sinarakpa sini 3 May gi 2023 gi sidigi haugiba khulai yauba lana sida group asina front line da leiduna kuki jau narco terrorist gi mayokna duna iramdam ifurup ngakna bo khona bada achoba thodang loduna Lagli Habasi Kangdaba Samnar Kubi the land of social media warrior Haitare social media warrior Amani Haitare Mazi. Asumna Pungo Pasida Haiba Muesi Kuki Joe Narco Terroristingi Mishang da Lebiba Central Force Karagi Makong Kolaga Tawai Hinabu Honaba Mishak Swadan Wanezi Koi Kali.